ngasisu Manipuri wari lekolna puduna lakjari wari macha ama wari macha asigi mamingna thawai da si haudre loire lobirasi wari macha thawai da si haudre loire chahi amagi soidana pangthokliba Ganatantra Divas natraga 26 January natraga Republic Day pangthokpa yaroi haiduna athingba kayamuki marakta chauna natraga piktakna pangthokpadi soiba leite thauna phaba kaya ama khangatuna mana pibagi thauramso hapi adugumba khangatlaba mana lawgadaba miyoising police ki gari nu holaga mana lawpham kangla tana pune adugumba police gari achauba truck amagi manungda naitom tongduna uchiwa haiba lamdamdudagi pakchau su chatli mana lawba garina mathang mathang maikai dagi mi holurabani adubu mamai taba pakchaudi mathanta tongi gari achauba asida kari karamba thauna phabagi damakta mana piga doribano pakchauna ningsinglai mahak rifleman ama oina thabak changlakpani sinpham ama paidanadi hingba yadabana changlubani ukrul treasury da santrigi thabak tawduna lai juk sisu mawong amani awonba pamba kangbu masing khangdana thoraklabani makhoisu aphaba khutlai paire adubu rifleman amagi saruk thungbiribasidi 303 rifle hairibasini aduna pakchau yari makai khut thokna duna kapna gadaba mafamda leiningde treasury ngakpasisu khudong thiningai le aduna मंत्री की गार्ड ताबा नत्रगा ऑफिस ता थबक सुबा नत्रगा बेन खोंगबा यावबनबु खरा साफगदबा माले बेन खोंगबा हाइबदुदी इसै जंत्र कया खोंगबा हाइबा तालमेन खंगबा हाइबा मी ओइबा ताई अदुनदी बेन खोंगबगी वा अमा यादरे अदुना होटखे होटनरगा येंगबदा खुगादाम संगबगी थबकता प्लेटून अमा लैबदुदा यावबा उचिन नाचिन फंगजरे दाम ngakpadi thabak komi aduna mayam haunaraga chabun mangagi board taragi board ta hogatnadana paktharaga sanaba roll call matamda folin tobiba aduga akoibada leiba uthum nganu thoidingnam asigumba kaya kaptuna natraga shikar chatnarubadagi saji kaptuna punarakpa kayadagi nomaizing numitti सोइदने इंजांग अहाउब कया चाबगी वारीदगी सुमहत्खिदुना पक्चाउना वाचत वानोम तौदुना वान होटनदुना खुगादाम ngaknanaba प्लाटूनदुदा यावबा फंखिबनी अदुबु नोमगी नुमिदांग अमदी लालौबा कांगबु अमनी हाइबा अमना प्लाटून सिदा लांदारई नुमित अदुदा प्लाटून सिदा मियोय अयाम्बा बाजारदा राशन लौबा चटनाख्रिंगैदा दामदुदा security मियोय मंगा खक्तंग लेबा मतमदा अटैक तोरखिबनी सिपाही सिंगदुना पाइबा नोंमै कार्बाइन पुंबा पंगेत येतनादना लालहौबा सिंगदुदा पिथोखरे मयाम थवाइदा सिद्र लोइरे हाइदुना सरेंडर तौनखरे पक्चाउदी टावर मथक्ता लेप्तुना ले मादी AK-47 हाइब्रा करिनो पाइबदी लाइरदुना उबा फौबा फजना उबा फंगद्री मागी खुटलाई हाइबबु 303 राइफल सीतनी AK पाइबा कांगबुदुना पक्चाउबु खुदुम चनसिनख्रे तौरिबा मतौदुददी मरु अमतंग चटपा 303 का कापुला उयाबा नत्ते मीगिदुना खुदखप अमुक्ता मरु यांखै हुंफुना नोंग चुहनबा यारिपोनी ममाय खुमजिनबा कांगबुदुना खुटलाइना नंबदा निक्तुना पक्चाउदी मागी खुटलाइदु थादोकले ख्वांगदा पुल्लिबा मरु यांखैदुसु लौथोक्तुना थाधरे मयाम मरक्तगी अमना चंगसिंदुना राइफलदुगा मरुदुगा लौखत्तुना येंगे मरुदुदी लौखत्लगा लाक्तुना लंखरे अदुदगी राइफलदु लौखत्लगा मरुदु लौथोक्तुना हुंदोखरगा मंगोंदा लाक्तुना लंगसिले मरोल खोइरप तौबा माइखुम कुप्पा अमना मैतै लोंदा हाय राइफल दुसु पुख्रसे अमना खुमी थनमो यारे लुमननबनी उतुप्तु पुरगा करी काना दोइनो
amana changsilaklega pakchawdu mamaidu khupakna amuktang tharamlaga thanamle aduga makhoi chatkhre pakchawna khalli khupak ama thababu thajasanu kanasu udabasibu thawaida sidre loire makhoi chatkraba matungda pakchawna magi nongmai 303 maru marang kadu loina khomjille paudu headquarter yawnare Carbine loina lawkhre aduga carbine paiba kangbu budi loina suspend tawbikre dam da lehauba rifleman pakchawdi lalhauba kangbu ga mayok nakhi khutlai sumul hanki de haiduna thauna phabagi damakta mana lawga doribani pakchawgi wakhal kairame gari du khamlame leisang khong mapa adumaktani yum amadagi kauthokladuna nipa amasu thoraktuna gari da karakle pakchaw mathanta natre mapang amasu leire gari amuk chatpa hore makhoi ani khangnare mangoljaw SSB da thabak tawbani masu thauna phabagi mana lawba chatlibani ngasigi numitsida pakchawna hanglei huzurgi mana phangbagi matangdi karino tasidana aigidi dam attack torokpada khutlai mulhan khidaba amadi mayok nakhibagi damaktani mangoljaw na hairi ai madugi warido tare carbine munkhiba tomba haiba ama yawbani madi thabaktagi toktuna leire mana tamduna loina tare rifleman amadi magi 303 rifle du lalhobu singduna lawruduna karibu kanabano haiduna madu pairamba rifleman du khupakna tharaga thanamlaga rifle du puba tanduna lawkhidabani haibadu chumbra pakchawna masabu namthak tawbadi yadabana pukningdadi ikaije tasengna achumba warini adubu wafamdo thaidolaga hairame pharene masina masi oire huzurgi warina karino SSB da thabak tawba mangoljaw na hairei kaisamthongda bambula saba imung amada bom pokhaiduna imung pumba maina chakpada mairaktagi hanubi ama kanbagini pakchawna khumi madugi imungdu uchiwadagi hongatkhibani khangni magi mai chakpadudi yumlonaba angang amana chongsinduna thawai khubakta haptuna hanubido kanki haina miyamna thagatnaki huzurna karam haina yawrubanu mangoljaw noktuna hairei mana phangnabase sumaina sum phangnabasu yamna yawri potni aikhogi khulgi mi phana yamna phangnakhre mamangdasu mantri khangnarabadi mana yamna phangba yai ngasi mana phanggadaba mi ayamba CM gi mi ngaktani kangla yawre mana phanggadaba mi 15 tongana chawkri da phamalli pakchawna khalei ngasi mana phanggadoriba singse loina maguma ngaktara ikaiba amasu yawrei tasengna hek mana phangba yaba kayadi yawbujano ishwar da hangi adubu ama khangde mana phanggadaba midi 15 ni matang asida manipuri wari laikolna pujarakpa wari macha thawai da sihodra loire loisinjari pumnamakpu amukka hanna khurumjari